Ton, ꯀꯩꯗꯧꯔꯒꯦ? ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯂꯩꯔꯦꯜ ꯀꯞꯄꯤꯗꯨ ꯃꯈꯣꯜ ꯈꯤꯇꯪ ꯁꯦꯝꯂꯒ ꯃꯄꯨꯛꯅꯤꯡ ꯐꯥꯖꯤꯟꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦꯗ, ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕ. ꯀꯃꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯣ? ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯎꯔꯥ? ꯂꯥꯛꯀꯅꯣ, ꯑꯩ ꯍꯤꯞꯂꯒꯦ. ꯇꯨꯝꯅꯤꯡꯉꯕꯣ ꯅꯪꯕꯣ? ꯌꯥꯝꯗꯤ ꯉꯜꯂꯤꯗ. ꯇꯨꯝꯈꯤꯔꯣꯏ, ꯁꯨꯝ ꯍꯤꯞꯄꯅꯤ. ꯁꯤꯗꯤ ꯑꯩꯕꯨ ꯄꯣꯛꯄ ꯕꯕꯥꯗꯣ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ. ꯑꯩꯒꯤꯁꯨ ꯕꯕꯥ ꯂꯩꯔꯝꯃꯗꯤ ꯑꯩ ꯅꯤꯡꯖꯕ ꯈꯔꯁꯨ ꯊꯨꯡꯂꯝꯒꯅꯤ. ꯏꯃꯥꯒ ꯑꯩꯒꯇꯪ ꯂꯩꯕꯁꯦ ꯇꯨꯁꯣꯟ ꯃꯥꯟꯁꯣꯜꯂꯤ. ꯀꯩꯅꯣ? ꯅꯪ ꯀꯩ ꯅꯤꯡꯕ ꯊꯨꯡꯗꯕ ꯂꯩꯔꯒꯦ? ꯕꯕꯥ ꯂꯩꯇ꯭ꯔꯕꯁꯨ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯀꯔꯤꯒꯤ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯗꯣꯏꯅꯣ? ꯍꯌꯦꯡꯈꯩ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯑꯩ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯅꯪꯒꯤꯁꯨ ꯑꯩꯒꯤꯁꯨ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯑꯅꯤ ꯁꯨꯗꯦ, ꯑꯃꯃꯝ ꯈꯛꯅꯤ. ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯍꯌꯦꯡꯋꯥꯏ ꯏꯕꯥꯅꯤꯒꯤ ꯏꯆꯥꯗꯤꯅꯦ 3-5 ꯄꯣꯛꯁꯤꯀꯣ, ꯃꯤ ꯌꯥꯝꯅꯕ. ꯆꯨꯝꯂꯦꯅ ꯐꯥꯒꯤ ꯇꯧꯔꯛꯄꯅꯤ, ꯅꯣꯛꯇꯦ. ꯂꯩꯔꯦꯜ ꯅꯣꯛꯅꯤꯡꯕ ꯄꯣꯛꯇꯦ. ꯑꯩꯅ ꯉꯁꯥꯏ ꯀꯣꯜ ꯇꯧꯕꯗ ꯋꯦꯇꯤꯡ ꯂꯩꯍꯧꯏ. ꯍꯣꯏ, ꯑꯩꯅꯁꯨ ꯀꯛꯈꯤꯕꯅꯤ. ꯑꯩ ꯊꯕꯛꯀꯤ ꯀꯣꯜ ꯈꯔ ꯂꯥꯛꯄ, ꯑꯗꯨꯒꯤꯅꯤ. ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯇꯧꯕꯗꯗꯤ ꯅꯪ ꯄꯥꯏꯔꯛꯇ꯭ꯔꯤ. ꯑꯩꯁꯨ ꯀ꯭ꯂꯥꯁ ꯂꯩꯔꯝꯕꯅꯤꯅ ꯍꯟꯖꯤꯟꯅ ꯇꯧꯔꯨꯗ꯭ꯔꯦ. ꯑꯗꯨꯒ ꯀꯛꯂꯛꯑꯒ ꯅꯪ ꯑꯃꯨꯛ ꯇꯧꯔꯛꯇꯕꯅꯤꯅꯦ. ꯑꯩ ꯌꯥꯝ ꯁꯥꯎꯔꯤꯕꯅꯤ ꯑꯗꯨꯒꯤ. ꯑꯩꯅ ꯉꯁꯥꯏ ꯇꯧꯔꯛꯏꯗꯣ ꯌꯨꯝ ꯍꯟꯕꯒꯤ ꯂꯝꯕꯤꯗꯅꯤ. ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯛꯇꯗꯅ ꯑꯩ ꯑꯗꯨꯝ ꯍꯜꯂꯛꯑꯦ. ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯕ, ꯏꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕꯒꯤ ꯑꯗꯨꯝ ꯇꯧꯔꯛꯇ꯭ꯔꯦ. ꯑꯗꯣ ꯅꯪ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕ ꯅꯠꯇ꯭ꯔꯣ? ꯍꯌꯦꯡꯈꯩꯗꯤ ꯑꯗꯥꯏꯅ ꯇꯧꯅꯨ. ꯅꯪ ꯐꯣꯟ ꯑꯣꯐꯀ ꯂꯩꯔꯝꯃꯦ, ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯒ. ꯅꯪꯅ ꯑꯣꯐꯀ ꯂꯩꯔꯝꯕꯗꯨꯗꯗꯤ ꯑꯩ ꯄꯥꯈꯠꯂꯝꯃꯣꯏ ꯈꯟꯕ꯭ꯔꯣ? ꯐꯣꯟꯗꯨꯗꯤ ꯃꯩ ꯌꯥꯎꯗꯕꯒꯤꯅꯤ. ꯑꯩꯗꯤ ꯅꯪꯁꯦ ꯇꯞꯇꯥꯈꯩ ꯏꯁꯧ ꯇꯧꯒꯦ ꯇꯧꯔꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯀꯞꯁꯤꯜꯂꯛꯇꯅ ꯁꯥꯎꯖꯒꯦ ꯇꯧꯕ ꯑꯩꯁꯦ ꯁꯥꯎꯕ ꯉꯝꯍꯟꯗ꯭ꯔꯦꯕꯁꯦ. ꯑꯁꯤꯕꯨ ꯋꯥꯅꯤ. ꯆꯨꯝꯂꯦ ꯅꯣꯛꯂꯗꯨꯅ, ꯐꯔꯦ ꯐꯔꯦ, ꯉꯥꯏꯍꯥꯛ ꯐꯖꯅ ꯂꯩꯊꯣꯛꯑꯣ. ꯑꯩ ꯁꯤꯗ ꯍꯣꯇꯦꯜ ꯑꯃꯗ ꯂꯩ. ꯅꯣꯏ ꯗꯥ ꯊꯣꯏꯕꯒ ꯔꯥꯍꯨꯜꯒ ꯂꯥꯛꯏ. ꯂꯩꯔꯦꯜ ꯑꯃꯨꯛꯁꯨ ꯄꯥꯈꯠꯂꯤ. ꯊꯃꯣꯏꯗ ꯂꯥꯟꯅꯁꯨ ꯈꯜꯂꯤ. ꯁꯨꯁꯃꯤ ꯌꯥꯎꯔꯝꯕꯅꯤꯅ. ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯂꯩꯔꯤ, ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯤ. ꯍꯥꯟꯅꯗꯧꯅ ꯁꯥꯎꯕꯗꯨꯁꯨ ꯇꯧꯔꯛꯇ꯭ꯔꯤ. ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯕꯨ ꯃꯐꯥꯖꯤꯜꯂꯤ. ꯍꯣꯏ, ꯐꯔꯦ, ꯊꯝꯃꯣ ꯊꯝꯃꯣ. ꯌꯨꯝ ꯌꯧꯔꯒ ꯍꯥꯏꯔꯛꯀꯦꯀꯣ. ꯆꯨꯝꯂꯦꯟ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯔꯦꯜ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ, ꯊꯣꯏꯕ ꯔꯥꯍꯨꯜ ꯀꯥꯏꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯁꯨ ꯑꯃꯗꯨꯁꯨ ꯌꯥꯎꯔꯝꯒꯅꯤ ꯈꯪꯉꯤ. ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯄꯨꯟꯕꯅꯤ. ꯑꯗꯨꯅꯅꯤ ꯅꯪꯅ ꯐꯣꯟ ꯊꯨꯅ ꯊꯝꯅꯤꯡꯂꯤꯗꯣ. ꯅꯨꯡꯉꯥꯏꯅ ꯄꯨꯜꯂꯨ ꯅꯣꯏ. ꯂꯩꯔꯦꯜꯒꯤ ꯊꯃꯣꯏꯗꯁꯨ ꯆꯨꯝꯂꯦꯟꯒꯤ ꯃꯄꯥꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯨꯝꯂꯦꯟꯅ ꯃꯃꯥ ꯃꯄꯥꯒꯤ ꯈꯜꯂꯒ ꯂꯨꯍꯣꯡꯕ ꯌꯥꯅꯤꯡꯂꯕꯁꯨ ꯂꯩꯔꯦꯜꯒꯤ ꯈꯜꯂꯒ ꯉꯝꯗꯦ. ꯂꯩꯔꯦꯜꯅꯕꯨ ꯂꯥꯞꯊꯣꯛꯂꯕꯗꯤ ꯆꯨꯝꯂꯦꯟꯅꯁꯨ ꯌꯥꯅꯤ ꯈꯟꯕꯅ ꯃꯥ ꯆꯨꯝꯂꯦꯟꯗꯒꯤ ꯂꯥꯞꯊꯣꯛꯂꯒꯦ ꯈꯜꯂꯤ. ꯑꯁꯨꯛ ꯅꯨꯡꯁꯤꯕ, ꯑꯩꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯄꯥꯝꯃꯨꯕ ꯅꯪꯁꯦ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯣ ꯇꯝꯂꯕ ꯃꯥꯜꯂꯦ. ꯅꯨꯡꯁꯤꯌꯦ, ꯅꯪꯁꯤ ꯌꯥꯝ ꯅꯨꯡꯁꯤ. ꯄꯥꯝꯃꯨꯏ, ꯑꯩꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯪꯁꯤ ꯄꯥꯝꯃꯨꯏ. ꯑꯣꯏꯅꯤꯡꯉꯤ, ꯅꯪꯁꯤ ꯑꯩꯒꯤ ꯑꯣꯏꯅꯤꯡꯉꯤ. ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯤꯔꯔꯣꯏ. ꯅꯪ ꯂꯝꯂꯥꯟꯕꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯇꯝꯈ꯭ꯔꯕꯀꯣ. ꯅꯐꯝꯗ ꯋꯥꯔꯧꯕꯁꯨ ꯉꯝꯗ, ꯊꯃꯣꯏꯅꯨꯡꯗ ꯆꯥꯛꯂꯤꯕ ꯃꯩꯁꯥꯛꯁꯦ ꯍꯥꯏꯗꯣꯛꯄꯁꯨ ꯉꯝꯗ. ꯑꯩꯕꯨ ꯀꯔꯤꯒꯤꯅꯣ ꯏꯈꯣꯡ ꯏꯈꯨꯠ ꯆꯤꯟꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯄꯨꯟꯁꯤꯟꯕꯤꯔꯤꯕ? ꯑꯩ ꯅꯪꯕꯨ ꯂꯥꯞꯊꯣꯛꯄ ꯉꯝꯒꯗ꯭ꯔꯣ? ꯉꯝꯃꯣꯏ, ꯑꯩ ꯉꯝꯗꯧ ꯃꯥꯟꯗꯦ. ꯍꯣꯠꯅꯒꯦ, ꯉꯝꯗꯕꯗꯤ ꯑꯩꯁꯨ ꯍꯣꯠꯅꯒꯦ. ꯅꯪꯅ ꯍꯥꯏꯕꯗ ꯍꯣꯠꯅꯕꯗ ꯉꯝꯗꯕ ꯂꯩꯇꯦ ꯍꯥꯏꯅ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯅꯕ ꯑꯩ ꯍꯣꯠꯅꯒꯦ. ꯍꯤꯛ ꯍꯤꯛ ꯀꯞꯂꯦ ꯂꯩꯔꯦꯜ. ꯌꯥꯗꯦ, ꯑꯩ ꯉꯝꯗꯕ ꯌꯥꯗꯦ, ꯈꯪꯗꯕꯁꯨ ꯌꯥꯗꯦ. ꯕꯕꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯉꯥꯛꯇꯕ ꯌꯥꯗꯦ. ꯃꯃꯤꯠꯇꯨ ꯑꯃꯨꯛꯇꯪ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃꯨꯛ ꯍꯣꯟꯊꯩ. ꯃꯄꯤꯗ ꯂꯦꯞꯇꯦ ꯇꯥꯕ. ꯆꯨꯝꯂꯦꯟꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅꯤꯅ ꯁꯣꯝꯗ ꯄꯥꯔꯇꯤ ꯇꯧꯔꯤ. ꯂꯩꯔꯦꯜꯅ ꯈꯟꯖꯕꯒꯤ ꯋꯥꯅꯤ, ꯅꯨꯄꯥ 3 ꯈꯛꯇꯅꯤ ꯄꯨꯜꯂꯤꯗꯨ.
ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯄꯨꯟꯈ꯭ꯔꯗꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯀꯥꯎꯕ ꯍꯥꯏꯁꯤ ꯊꯥꯏꯅꯗꯒꯤ ꯍꯩꯅꯕꯤ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯔꯥꯍꯨꯜ ꯆꯨꯝꯂꯦꯟꯅ ꯑꯣꯟꯁꯤꯜꯂꯒ, ꯚꯥꯏ, ꯅꯪ ꯂꯨꯍꯣꯡꯈꯤꯔꯣꯏꯗ꯭ꯔꯣ? ꯏꯇꯥꯎ, ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯕ ꯉꯥꯏꯔꯤ ꯚꯥꯏ꯫ ꯊꯣꯏꯕꯅ, ꯑꯁ, ꯅꯨꯄꯤꯅ ꯌꯥꯕ ꯉꯥꯏꯔꯗꯤ ꯏꯕꯣ, ꯅꯪ ꯂꯤꯈꯤꯅꯤꯀꯣ, ꯐꯖꯅ ꯂꯤꯈꯤꯅꯤ꯫ ꯏꯁ, ꯍꯥꯏꯔꯤꯕ ꯅꯪꯅ ꯀꯔꯤꯅꯣꯕ? ꯅꯪꯅ ꯀꯔꯤ? ꯍꯣ, ꯑꯩꯈꯣꯏꯗꯤ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯔꯤꯅꯤ꯫ ꯍꯣ, ꯑꯩꯈꯣꯏꯁꯨ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯔꯤꯅꯤ ꯀꯩꯅꯣ, ꯑꯇꯩ ꯂꯥꯏꯔꯤ꯫ ꯚꯥꯏ ꯔꯥꯍꯨꯜ, ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯆꯍꯤꯁꯨ ꯑꯅꯤ ꯊꯤꯕꯤꯗ 13ꯃꯨꯛꯇꯤ ꯍꯥꯏꯔꯛꯑꯝꯃꯅꯤ꯫ ꯗꯣꯛꯇꯔꯅꯦꯗꯤ ꯍꯥꯏ, ꯅꯔꯁ ꯑꯗꯒꯤ ꯗꯣꯛꯇꯔ ꯅꯨꯄꯤꯒ ꯑꯝꯇ ꯂꯩꯖꯗ꯭ꯔꯣ? ꯑꯁ, ꯑꯩꯉꯣꯟꯗꯕꯨ ꯑꯣꯟꯁꯤꯜꯂꯛꯑꯦ꯫ ꯑꯩꯁꯨ ꯅꯪꯗꯧꯅ ꯑꯉꯥꯡ ꯑꯃ ꯂꯨꯝꯒꯦꯅ ꯀꯟꯅ ꯉꯥꯏꯔꯤ꯫ ꯅꯣꯏ ꯑꯅꯤꯒꯤꯁꯤꯗꯤ ꯑꯩ ꯍꯅꯨꯕꯤ ꯀꯣꯏꯅ ꯎꯁꯤꯠꯇꯕ ꯃꯥꯜꯂꯦꯕꯣ꯫ ꯆꯨꯝꯂꯦꯅ, ꯚꯥꯏ, ꯅꯨꯡꯁꯤꯕꯁꯦ ꯉꯥꯎꯗꯤ ꯉꯥꯎꯏꯀꯣ꯫ ꯑꯩꯒꯤ ꯇꯣꯟꯕ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯅꯕ ꯂꯩ꯫ ꯃꯄꯣꯛ 3ꯂꯛ ꯍꯥꯏꯅꯕꯗꯨꯕꯨ ꯚꯥꯏ, ꯑꯁꯦꯡꯕꯒꯤ ꯃꯄꯣꯛ 3ꯇꯨꯕꯨ ꯂꯩꯕ ꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒ ꯍꯟꯗꯛ ꯃꯄꯣꯛꯁꯦ ꯁꯤꯈꯛ ꯑꯣꯏꯕ ꯖꯥꯠꯂꯥ? ꯂꯣꯏꯈꯤꯗ꯭ꯔꯥ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯦ? ꯍꯟꯗꯛ ꯃꯄꯣꯛꯁꯤꯇꯪꯒꯤ ꯑꯣꯏꯔꯗ꯭ꯔꯅ ꯑꯩ ꯌꯥꯝ ꯄꯥꯝꯃꯨꯏ ꯚꯥꯏ꯫ ꯍꯟꯗꯛ ꯃꯄꯣꯛꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯨꯏ꯫ ꯔꯥꯍꯨꯜꯅ, ꯚꯥꯏ, ꯅꯪ ꯋꯥꯈꯜꯗꯣ ꯑꯗꯨꯃꯛ ꯑꯩ ꯌꯧꯅ ꯈꯟꯖꯕ꯭ꯔꯥ? ꯑꯣ, ꯅꯨꯡꯁꯤꯕꯩ ꯂꯩꯅꯥꯁꯦ ꯑꯁꯨꯝꯅ ꯍꯦꯛꯇ ꯇꯧꯅꯕ ꯑꯣꯏꯔꯦ꯫ ꯊꯣꯏꯕꯅ, ꯃꯄꯣꯛ 3ꯀꯤ ꯋꯥꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯚꯥꯏ, ꯍꯌꯦꯡ ꯁꯤꯔꯒ ꯍꯦꯛ ꯈꯪꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯑꯃꯗꯒꯤ ꯑꯃ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯄꯨꯡꯁꯨ ꯐꯅ ꯊꯦꯡꯂꯤ꯫ ꯍꯣꯇꯦꯜꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯌꯨꯝ ꯍꯟꯖꯤꯟꯗꯕꯤꯗ ꯒꯥꯔꯤ ꯊꯧꯗꯣꯛꯂꯒ ꯀꯥꯏꯗꯅꯣ ꯄꯪꯆꯠꯇ ꯆꯠꯂꯤ꯫ ꯂꯩꯔꯦꯜꯁꯨ ꯇꯨꯝꯊꯕ ꯌꯥꯗꯦ꯫ ꯃꯥ ꯆꯨꯝꯂꯦꯟꯗꯗꯤ ꯐꯣꯟꯗꯤ ꯇꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯇꯧꯔꯛꯄ꯭ꯔꯥ ꯌꯦꯡꯉꯤ, ꯇꯧꯔꯛꯇ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯅ ꯃꯁꯥꯗꯨ ꯄꯨꯕ ꯊꯥꯡꯕꯗꯤ ꯉꯝꯗ꯭ꯔꯦ ꯃꯥ꯫ ꯆꯨꯝꯂꯦꯟꯗꯤ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ ꯃꯁꯥꯗꯨ ꯋꯥꯃꯟꯗꯅ ꯄꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯍꯥꯟꯈꯩ ꯃꯇꯝ ꯑꯣꯏꯔꯗꯤ ꯂꯩꯔꯦꯜꯅ ꯐꯣꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯒ ꯁꯥꯎꯕꯒ ꯏꯁꯧ ꯇꯧꯕꯒꯗ ꯑꯁꯨꯝꯅꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯉꯁꯤꯗꯤ ꯂꯩꯔꯦꯜꯁꯨ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯤ, ꯑꯗꯨꯅ ꯃꯥ ꯐ꯭रीडम ꯐꯪꯈ꯭ꯔꯦ, ꯁꯨꯝ ꯇꯨꯝꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 8:30 ꯍꯦꯜꯂꯤ꯫ ꯆꯨꯝꯂꯦꯟꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯨ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯥꯝꯗꯨꯅ ꯌꯦꯡꯕꯗ ꯃꯃꯤꯠ ꯈꯪꯁꯤꯡ-ꯁꯤꯡꯉꯤ꯫ ꯑꯁ, ꯄꯨꯡꯁꯤꯗꯤ! ꯁꯠ ꯍꯧꯒꯠꯂꯒ ꯊꯨꯅ ꯕꯥꯠꯔꯨꯝꯗ ꯆꯪꯈꯤ꯫ ꯁꯠ ꯊꯣꯛꯂꯛꯇꯨꯅ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯍꯣꯕꯦ ꯀꯨꯝꯊꯔꯛꯏ꯫ ꯃꯃꯥꯗꯨ ꯀꯤꯠꯆꯟꯗ ꯂꯩꯔꯝꯃꯤ꯫ ꯑꯁ, ꯃꯥ, ꯄꯨꯡ 5 ꯌꯧ ꯂꯩꯔꯝꯃꯤ꯫ ꯑꯩ ꯊꯦꯡꯈ꯭ꯔꯦ, ꯀꯣꯛ ꯍꯧꯗꯣꯛꯄꯤꯔꯛꯄ ꯌꯥꯗꯕ꯭ꯔꯣ? ꯊꯦꯡꯅꯤ, ꯅꯨꯃꯤꯗꯥꯡꯗꯤ ꯁꯥ ꯊꯣꯛꯎꯔꯕꯅꯤꯅ꯫ ꯑꯩꯁꯨꯅꯦ, ꯅꯁꯛꯇꯣ ꯅꯨꯡꯁꯤꯗꯗꯅ ꯍꯧꯗꯣꯛꯇꯕꯅꯤ꯫ ꯅꯣꯡ ꯐꯥꯗꯣꯛꯄꯨ ꯄꯨꯛꯆꯦꯜꯗꯤ? ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯨꯞꯇꯨꯅ ꯂꯩꯔꯤꯕ ꯁꯪꯒꯣꯝ ꯒ꯭ꯂꯥꯁꯇꯨ ꯊꯥꯡꯒꯠꯇꯨꯅ ꯊꯛꯏ꯫ ꯍꯩ, ꯁꯪꯒꯣꯝꯗꯨ ꯑꯃꯨꯛ ꯊꯛꯎꯔꯅꯨ, ꯆꯥꯛꯁꯦ ꯈꯔ ꯊꯤꯕꯤꯔꯛꯑꯒꯦ꯫ ꯑꯩ ꯆꯥꯛ ꯆꯥꯔꯣꯏ, ꯄꯨꯡ 10ꯗ ꯀ꯭ꯂꯥꯁꯅꯤ, ꯊꯦꯡꯈ꯭ꯔꯦ, ꯑꯩ ꯊꯣꯛꯑꯦ꯫ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯊꯣꯡꯖꯨꯗ ꯃꯄꯥꯒ ꯊꯦꯡꯅꯩ꯫ ꯏꯕꯨꯡꯉꯣ, ꯆꯠꯇꯣꯔꯕ꯭ꯔꯥ? ꯑꯧꯕ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯥꯏ, ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯅꯦ ꯍꯩ? ꯆꯥꯔꯔꯣꯏꯒꯦ, ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯅ ꯊꯦꯡꯉꯤꯈꯩ ꯍꯟꯖꯤꯜꯂꯛꯂꯒ ꯀꯥꯏꯗꯕꯨ ꯆꯠꯂꯨꯏ ꯍꯥꯏꯒꯦ? ꯍꯣ, ꯈꯪꯗꯦ, ꯑꯩ ꯈꯪꯗꯦꯀꯣ꯫ ꯊꯣꯏꯕꯒ ꯔꯥꯍꯨꯜꯒ ꯃꯣꯏ 3 ꯄꯨꯟꯈ꯭ꯔꯗꯤ ꯑꯁꯤ ꯉꯥꯛꯇꯅꯤ ꯀꯩꯅꯣ, ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ꯫ ꯐꯔꯦ, ꯅꯪ ꯆꯥꯛ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ? ꯊꯤꯔꯣ, ꯑꯩꯁꯨ ꯊꯦꯡꯈꯤꯅꯤ꯫ ꯍꯣꯏ ꯃꯣꯏ ꯕꯕꯥ꯫ ꯆꯨꯝꯂꯦꯟꯒꯤ ꯃꯃꯥꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯃꯄꯥꯅ ꯂꯩꯔꯦꯜꯒ ꯎꯅꯔꯨꯏ ꯍꯥꯏꯕ꯫ ꯃꯄꯥꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯥ ꯂꯩꯔꯦꯜꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯕꯒꯤ ꯑꯗꯨꯒꯤ ꯅꯠꯇꯅ ꯁꯨꯁꯃꯤꯒꯤ ꯏꯃꯨꯡꯕꯨꯗꯤ ꯉꯥꯏꯁꯦꯟ ꯑꯣꯏꯅꯤꯡꯕꯅ ꯍꯦꯟꯈ꯭ꯔꯦ꯫ ꯉꯔꯥꯡ ꯐꯣꯟ ꯇꯧꯔꯛꯂꯝꯂꯒ ꯊꯝꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯆꯨꯝꯂꯦꯟꯅ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯕꯗ ꯂꯩꯔꯦꯜ ꯃꯄꯨꯛꯅꯤꯡꯗꯤ ꯍꯦꯟꯅ ꯅꯨꯡꯁꯤ, ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯇꯦ, ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯁꯨ ꯐꯥꯎꯗꯦ, ꯏꯕꯠ ꯄꯠꯂꯤ꯫ ꯂꯥꯁ ꯁꯦꯝꯒꯤ ꯑꯦꯛꯖꯥꯝ ꯃꯇꯝ ꯑꯣꯏꯕꯅ ꯀꯣꯂꯦꯖꯇꯨ ꯀꯥꯔꯛꯇꯕ ꯌꯥꯗꯕꯒꯤ ꯗꯟꯗꯤꯗ ꯀꯥꯔꯛꯏ꯫ ꯉꯁꯤꯅꯁꯨ ꯀꯥꯕ ꯂꯣꯏꯕꯒꯤ
ꯇꯣꯝꯕꯤꯅ ꯂꯩꯔꯦꯜ ꯀꯩꯗꯧꯔꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯅꯪꯕꯣ? ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ. ꯉꯁꯤꯅ ꯀꯣꯂꯦꯖ ꯀꯥꯕ ꯂꯣꯏꯕꯒꯤ ꯁꯨꯝ ꯀꯥꯔꯛꯏꯅꯤ. ꯑꯗꯨꯅꯦ ꯅꯁꯥꯗꯣ ꯏꯄꯠ ꯄꯠꯅ ꯎꯏ. ꯑꯦꯛꯖꯥꯝ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦ. ꯅꯥꯍꯟꯒꯅꯨ, ꯍꯤꯗꯥꯛꯀ ꯆꯥꯁꯤꯜꯂꯨ. ꯍꯣꯏ. ꯀꯨꯁꯤꯗꯤ ꯅꯥꯀꯟꯗ ꯇꯨꯃꯤꯟꯅ ꯂꯩ. ꯃꯥꯗꯤ ꯂꯩꯔꯦꯜꯒꯤ ꯃꯁꯛꯇꯨ ꯎꯔꯒ ꯀꯩꯅꯣꯝꯗꯤ ꯇꯧꯔꯤ. ꯃꯥꯅ ꯉꯔꯥꯡ ꯍꯥꯏꯔꯨꯕ ꯋꯥꯗꯨꯒꯤꯔꯁꯨ ꯈꯜꯂꯤ. ꯁꯨꯝ ꯂꯩꯔꯤꯉꯩ ꯆꯨꯝꯂꯦꯟꯒꯤ ꯀꯣꯜ ꯂꯥꯛꯏ. ꯂꯩꯔꯦꯜ ꯀꯣꯜꯗꯨꯗ ꯑꯃꯨꯛ ꯄꯥꯏꯈꯠꯂꯤ. ꯑꯩ ꯀ꯭ꯂꯥꯁ ꯑꯃ ꯂꯣꯏꯔꯦꯀꯣ. ꯉꯁꯥꯏ ꯍꯧꯒꯠꯄꯗ ꯊꯦꯡꯈꯤꯗꯅ ꯑꯗꯨꯝ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯒ MUꯗ ꯂꯥꯛꯏ. ꯆꯥꯛꯀ ꯆꯥꯔꯛꯇꯦ. ꯅꯪ ꯀꯣꯂꯦꯖꯇ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ? ꯍꯣꯏ. ꯉꯔꯥꯡꯗꯤ ꯐꯖꯔꯦ ꯀꯩꯅꯣ. ꯍꯧꯖꯤꯛ ꯀꯥꯏ ꯂꯩꯔꯤꯅꯣ? ꯆꯨꯝꯂꯦꯟꯗꯤ ꯂꯩꯔꯦꯜꯅ ꯏꯁꯧ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯟꯕꯅꯤ. ꯅꯣꯔꯃꯦꯜꯗ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗꯨꯗ ꯉꯛꯏ. ꯀꯩꯅꯣꯝꯇ ꯆꯥꯒꯦꯅ ꯑꯣꯖꯥ ꯑꯃꯒ ꯁꯨꯝ ꯊꯣꯛꯂꯛꯏ. ꯑꯣ, ꯆꯥꯊꯣꯛꯑꯣ ꯑꯗꯨꯗꯤ. ꯑꯩꯁꯨ ꯀꯣꯂꯦꯖꯇ ꯂꯩ. ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯔꯁꯤ. ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯦꯜꯁꯨ ꯑꯦꯛꯖꯥꯝ ꯍꯧꯈ꯭ꯔꯦ. ꯆꯨꯝꯂꯦꯟ ꯃꯣꯏ ꯑꯅꯤ ꯄꯥꯎꯗꯤ ꯑꯗꯨꯝ ꯐꯥꯎꯅꯩ. ꯂꯩꯔꯦꯜ ꯆꯨꯝꯂꯦꯟꯗ ꯀꯩꯁꯨ ꯑꯍꯦꯟꯕ ꯋꯥꯗꯤ ꯍꯥꯏꯔꯛꯇꯦ. ꯆꯨꯝꯂꯦꯟꯗꯤ ꯀꯔꯤꯁꯨ ꯈꯪꯗꯦ. ꯅꯣꯡꯃ ꯑꯦꯛꯖꯥꯝ ꯍꯌꯦꯡ ꯂꯣꯏꯗꯣꯏꯅꯤ ꯍꯥꯏꯕꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯂꯩꯔꯦꯜ ꯋꯥꯈꯜꯗ ꯈꯜꯂꯤ. ꯑꯩꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏ. ꯑꯩ ꯃꯥꯅ ꯋꯥꯈꯜ ꯍꯣꯡꯈꯤꯅꯕ ꯑꯩ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯕ ꯇꯥꯏ. ꯃꯣꯏ ꯕꯕꯥꯅ ꯐꯖꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯩ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ. ꯑꯍꯟ ꯃꯥꯏꯗꯤ ꯑꯩꯅ ꯉꯥꯛꯀꯅꯤ. ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯨ ꯑꯃꯨꯛ ꯏꯍꯧꯔꯛꯇꯨꯅ ꯑꯩ ꯅꯪꯕꯨ ꯀꯧꯕ ꯇꯝꯂꯒꯦꯀꯣ ꯗꯗꯥ. ꯃꯃꯤꯠ ꯆꯦꯗꯦꯠ ꯎꯏꯁꯤꯟꯗꯨꯅ ꯀꯞꯄꯤ. ꯂꯩꯔꯦꯜ ꯍꯟꯗꯛꯁꯤ ꯆꯥꯕ ꯊꯛꯄ ꯆꯥꯡ ꯁꯨꯛꯅꯥꯏ ꯅꯥꯏꯗꯕꯗꯒꯤ ꯃꯁꯥꯗꯨ ꯌꯥꯝ ꯁꯣꯛꯆꯤꯜꯂꯤ. ꯃꯌꯥꯡ ꯏꯀꯪ ꯀꯪ, ꯌꯦꯡꯕꯗ ꯏꯄꯠ ꯄꯠꯅ ꯎꯏ. ꯃꯌꯨꯝꯒꯤ ꯃꯃꯥ ꯃꯅꯝꯕꯦꯝ ꯍꯣꯏꯅꯗꯤ ꯑꯦꯛꯖꯥꯝ ꯃꯌꯥꯒꯤ ꯋꯥꯕꯒꯤꯅꯤ ꯈꯜꯂꯤ. ꯃꯁꯥꯗ ꯍꯥꯟꯅ ꯂꯩꯕ ꯑꯅꯥꯕꯗꯨꯁꯨ ꯑꯃꯨꯛ ꯍꯧꯔꯛꯏ. ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯡꯉꯤ. ꯏꯁꯣꯟ ꯁꯣꯟꯊꯕꯤ ꯍꯧꯏ. ꯃꯕꯨꯛꯁꯨ ꯀꯟꯅ ꯅꯥꯕꯤ ꯇꯧꯏ. ꯉꯁꯤꯗꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯅꯤ. ꯆꯨꯝꯂꯦꯟꯅ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯅꯤ. ꯀꯥꯏꯗꯅꯣꯝ ꯀꯣꯏꯔꯨꯁꯦ ꯍꯥꯏꯔꯝꯃꯤ. ꯂꯩꯔꯦꯜꯅ ꯌꯥꯔꯝꯗꯦ. ꯇꯣꯟ, ꯀꯩꯒꯤꯅꯣ ꯌꯥꯔꯣꯏꯕꯣ? ꯀꯣꯟꯅ ꯀꯣꯏꯁꯤ. ꯍꯟꯗꯛꯁꯦ ꯑꯦꯛꯖꯥꯝꯒꯤ ꯋꯥꯔꯨꯕꯒꯤ ꯑꯩ ꯏꯁꯥꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗꯦ. ꯒ꯭ꯌꯥꯟ ꯇꯥꯅ ꯑꯝꯇ ꯄꯣꯊꯥꯒꯦ. ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ. ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯒ ꯏꯅꯝꯕꯦꯝ ꯇꯧꯔꯒ ꯗꯣꯛꯇꯔ ꯆꯠꯁꯤꯁꯨ ꯍꯥꯏ. ꯑꯁ, ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯀꯣꯏꯔꯨꯕ ꯌꯥꯕꯗꯨꯕꯨ. ꯑꯗꯨꯗꯤ ꯑꯩ ꯊꯤꯟꯒꯦ ꯀꯣꯂꯦꯖ ꯐꯥꯎ. ꯌꯥꯔꯣꯏꯌꯦ. ꯇꯥꯃꯣꯆꯧꯅ ꯊꯤꯟꯗꯣꯏꯅꯦ. ꯑꯃꯨꯛ ꯏꯁꯧ ꯇꯧꯔꯛꯀꯅꯤ. ꯍꯟꯗꯛꯇꯤ ꯆꯨꯝꯂꯦꯟꯅ ꯍꯥꯏꯕ ꯋꯥꯗ ꯂꯩꯔꯦꯟꯁꯤ ꯊꯕꯠ ꯀꯛꯏ. ꯉꯁꯤꯗ ꯅꯠꯇꯦ, ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄ. ꯆꯨꯝꯂꯦꯟ ꯀꯔꯤꯁꯨ ꯊꯣꯏꯅ ꯍꯥꯏꯔꯨꯗ꯭ꯔꯤ. ꯐꯔꯦ, ꯀꯣꯟꯅ ꯎꯅꯔꯁꯤ. ꯐꯣꯟ ꯊꯝꯅꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯔꯦꯜ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯕꯨ ꯐꯥꯖꯤꯜꯂꯤ. ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯂꯩꯔꯦꯜ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯗꯨ ꯌꯦꯡꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯃꯅꯝꯕꯦꯝꯒ ꯃꯕꯨꯡꯒ ꯇꯧꯔꯒ ꯂꯥꯛꯏ. ꯇꯦꯁ ꯈꯔ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤ. ꯇꯦꯁ ꯔꯤꯖꯜ ꯂꯥꯛꯂꯒ ꯑꯃꯨꯛ ꯍꯌꯦꯡ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯜꯂꯛꯏ. ꯍꯟꯗꯛ ꯃꯔꯛ ꯂꯩꯔꯦꯜꯒꯤ ꯃꯑꯣꯡ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯕ ꯃꯥꯟꯕꯁꯤ ꯆꯨꯝꯂꯦꯟꯁꯨ ꯈꯪꯂꯤ. ꯅꯍꯥꯟꯈꯩ ꯆꯠꯄ ꯆꯥꯕ ꯉꯥꯛꯇ ꯐꯥꯎꯕ ꯊꯥꯅꯗꯅ ꯋꯥꯔꯤ ꯁꯥꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯇꯧꯔꯛꯈꯤꯗ꯭ꯔꯦ. ꯉꯁꯤꯗꯤ ꯆꯨꯝꯂꯦꯟ ꯈꯔ ꯁꯥꯎꯅꯤꯡꯅ ꯐꯣꯟ ꯇꯧꯏ ꯂꯩꯔꯦꯜꯗ. ꯑꯍꯥꯟꯕ ꯇꯧꯕꯗ ꯄꯥꯏꯔꯛꯇꯦ. ꯑꯃꯨꯛꯀ ꯇꯧꯁꯤꯜꯂꯛꯏ, ꯀꯛꯂꯛꯏ. ꯃꯦꯁꯦꯖ ꯑꯃ ꯐꯠ ꯂꯥꯛꯏ. ꯇꯥꯃꯣꯆꯧ ꯏꯅꯝꯕꯦꯝꯒ ꯄꯨꯟꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯤꯌꯦ. ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗ꯭ꯔꯤ ꯀꯩꯒꯤ? ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯄꯅꯤ ꯆꯨꯝꯂꯦꯟꯅ. ꯂꯩꯔꯦꯜ ꯃꯦꯁꯦꯖ ꯑꯃꯨꯛ ꯂꯥꯛꯏ. ꯍꯣꯕꯦ ꯇꯧꯕꯗ ꯀꯧꯔꯝꯃꯤ. ꯑꯩ ꯍꯜꯂꯛꯂꯒ ꯍꯥꯏꯔꯛꯑꯒꯦ. ꯍꯜꯂꯛꯇꯣꯔꯦ. ꯃꯦꯁꯦꯖꯇꯨ ꯄꯥꯔꯒ ꯆꯨꯝꯂꯦꯟ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯁꯠ ꯄꯤꯁꯤꯜꯂꯤ. ꯑꯣꯀꯦ, ꯑꯩ ꯅꯪꯒꯤ ꯀꯣꯜ ꯉꯥꯏꯔꯝꯒꯦ. ꯃꯦꯁꯦꯖ ꯁꯦꯟꯗꯤ ꯇꯧꯈ꯭ꯔꯦ. ꯃꯈꯥ ꯇꯥꯕꯗꯤ ꯀꯩꯁꯨ ꯍꯜꯂꯛꯇ꯭ꯔꯦ. ꯂꯩꯔꯦꯜꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ. ꯑꯕꯦꯒ ꯀꯣꯜ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩ. ꯑꯕꯦ, ꯅꯪ ꯍꯌꯦꯡ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ. ꯋꯥꯔꯤ ꯑꯃ ꯁꯥꯁꯤ. ꯌꯥꯝ ꯂꯨꯕꯒ ꯃꯥꯜꯂꯤ. ꯀꯣꯂꯦꯖ ꯂꯣꯏꯔꯕꯅꯤꯅ ꯅꯣꯏ ꯍꯦꯔꯣꯅ ꯆꯦꯜꯂꯁꯤ ꯍꯥꯏꯔꯛꯑꯕꯣ? ꯑꯁ, ꯋꯥꯊꯤꯗꯤꯕ. ꯔꯤꯅꯥꯗꯨꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ? ꯐꯣꯟ ꯇꯧꯁꯤꯜꯂꯨꯔꯥ? ꯍꯣꯏ, ꯇꯧꯁꯤꯜꯂꯣ. ꯔꯤꯅꯥ ꯃꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯔꯤ. ꯃꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯈ꯭ꯔꯗꯤ
ꯁꯪꯁꯥꯔꯒꯤ ꯑꯋꯥꯕ ꯀꯥꯎꯏ ꯍꯥꯏꯕꯗꯨꯅꯤ ꯅꯣꯡ ꯈꯣꯡꯗ꯭ꯔꯤꯐꯥꯎ ꯊꯥꯗꯣꯛꯇꯦ꯫ ꯃꯣꯏ ꯑꯍꯨꯝꯅ ꯋꯥꯔꯤ ꯁꯥꯔꯛꯏꯕ ꯃꯇꯝꯁꯤ ꯐꯅꯗꯤ ꯀꯨꯏꯔꯤ꯫ ꯆꯨꯝꯂꯦꯟꯁꯨ ꯁꯣꯝꯗ ꯂꯩꯔꯦꯜꯅ ꯍꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯔꯛꯂꯒ ꯀꯣꯜ ꯇꯧꯔꯛꯀꯦ ꯍꯥꯏꯔꯛꯄꯅꯤ, ꯃꯗꯨ ꯉꯥꯏꯔꯝꯕꯅꯤ꯫ ꯀꯨꯏꯃꯜꯂꯛꯄꯗꯨꯗ ꯃꯥꯅ ꯑꯣꯏꯅ ꯁꯠ ꯇꯧꯁꯤꯜꯂꯤ꯫ ꯋꯦꯇꯤꯡ ꯂꯩꯔꯝꯕꯗꯨꯗ ꯍꯤꯡ ꯀꯥꯔꯦ ꯃꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯦꯞꯇꯕ ꯇꯧꯁꯤꯜꯂꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯂꯩꯔꯦꯜꯗꯣ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ, ꯀꯅꯥꯒꯅꯣ ꯋꯦꯇꯤꯡꯁꯦ? ꯏꯃꯥꯟꯅꯕꯤꯒꯅꯤ꯫ ꯀꯅꯥꯏ ꯅꯃꯥꯟꯅꯕꯤ? ꯈꯣꯟ ꯈꯤꯇꯪ ꯀꯟꯅ ꯍꯥꯏꯔꯛꯄꯅꯤ ꯆꯨꯝꯂꯦꯟꯅ꯫ ꯑꯕꯦꯒ ꯔꯤꯅꯥꯒꯅꯤ꯫ ꯑꯣ, ꯑꯩꯅ ꯁꯣꯝꯗ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯤ, ꯑꯗꯨꯒ ꯅꯪꯅ ꯊꯋꯥ ꯁꯥꯗꯅ ꯃꯣꯏꯒ ꯋꯥꯔꯤ ꯁꯥꯔ ꯂꯩꯔꯝꯕ? ꯑꯩ ꯀꯩ ꯊꯋꯥ ꯁꯥꯗ꯭ꯔꯒꯦ? ꯑꯩ ꯍꯜꯂꯛꯄꯒ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ, ꯑꯗꯨꯗꯤ ꯋꯥꯔꯤ ꯁꯥꯗ ꯌꯥꯔꯤꯕꯣ? ꯊꯝꯃꯣ ꯊꯝꯃꯣ ꯍꯥꯏꯔꯨꯒꯗ꯭ꯔꯕ ꯑꯩꯕꯣ? ꯆꯤꯟꯗꯤ ꯅꯆꯤꯟ ꯌꯥꯝ ꯀꯟꯈꯠꯂꯦ ꯅꯪꯁꯤ꯫ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯑꯃꯁꯨ ꯇꯧꯔꯤ ꯅꯪ, ꯅꯆꯤꯟꯗꯣ ꯊꯥꯖꯤꯜꯂꯗꯤ ꯅꯪ꯫ ꯂꯩꯔꯦꯜꯁꯨ ꯆꯨꯝꯂꯦꯟꯅ ꯑꯋꯣꯏꯃꯛꯀꯤ ꯁꯥꯎꯔꯛꯄꯗꯨꯗꯗꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯗꯣꯛꯇꯔ ꯀꯅꯥꯒꯤꯗ ꯆꯠꯂꯨꯏꯅꯣ? ꯂꯝꯐꯦꯜꯗ ꯄꯨꯕ ꯗꯣꯛꯇꯔ ꯏꯕꯣꯝꯆꯥꯅꯤ, ꯑꯗꯨ ꯃꯌꯨꯝꯗ ꯆꯠꯂꯨꯕꯅꯤ, ꯎꯔꯤꯄꯣꯛꯇ꯫ ꯀꯩ ꯍꯥꯏꯔꯛꯑꯕ? ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ, ꯇꯦꯁ ꯈꯔ ꯇꯧꯈꯤ꯫ ꯍꯌꯦꯡ ꯑꯃꯨꯛ ꯆꯠꯀꯅꯤ꯫ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯁꯨ ꯆꯠꯅꯤ ꯈꯣꯠꯅꯤꯅ ꯍꯥꯟꯅ ꯍꯥꯏꯔꯛꯇꯦꯅꯦ? ꯈꯨꯗꯛꯇ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒ ꯆꯠꯄꯩꯅꯤ꯫ ꯑꯗꯨ ꯅꯪ ꯃꯦꯁꯦꯖ ꯑꯣꯏꯔꯁꯨ ꯑꯃ ꯊꯥꯔꯛꯄꯗꯤ ꯌꯥꯕ꯭ꯔꯥꯅ ꯈꯜꯂꯤ꯫ ꯑꯁ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯒ꯭ꯌꯥꯟ ꯂꯣꯏꯅ ꯇꯥꯅꯔꯕ ꯉꯥꯛꯇꯅꯤ, ꯑꯗꯥꯏꯅ ꯑꯗꯨꯝ ꯍꯥꯏꯅꯔꯒ ꯂꯩꯇ꯭ꯔꯁꯨ ꯌꯥꯔꯕ꯭ꯔꯥꯅ ꯈꯜꯂꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯦ? ꯅꯣꯡꯃꯒꯤ ꯁꯤ ꯇꯧꯔꯤ, ꯁꯤ ꯆꯠꯂꯤ ꯍꯥꯏꯅꯕꯗꯨꯅ ꯐꯠꯇ꯭ꯔꯣ? ꯂꯩꯔꯦꯜ ꯆꯨꯝꯂꯦꯟꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯤ ꯌꯥꯝꯅ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯒ ꯁꯨꯁꯃꯤ ꯃꯣꯏ ꯑꯅꯤ ꯍꯥꯏꯅ ꯁꯤꯡꯅꯔꯦ ꯍꯥꯏꯕꯗꯨ ꯉꯁꯤꯐꯥꯎꯗ ꯂꯩꯔꯦꯜꯗ ꯇꯝꯗꯕꯅ ꯂꯩꯔꯦꯜꯅ ꯋꯥꯔꯧꯕꯅꯤ꯫ ꯆꯨꯝꯂꯦꯟꯅꯗꯤ ꯁꯨꯁꯃꯤ ꯃꯣꯏ ꯑꯅꯤꯒꯤ ꯋꯥꯗꯨ ꯋꯥ ꯑꯣꯏꯅ ꯂꯧꯗꯦ꯫ ꯂꯩꯔꯦꯜ ꯋꯥꯔꯧꯔꯞ ꯇꯧꯅ ꯁꯤ ꯆꯠꯂꯤ, ꯁꯤ ꯇꯧꯔꯤ ꯍꯥꯏꯅꯔꯒ ꯍꯦꯛꯇ ꯊꯃꯣꯏ ꯁꯦꯡꯅꯕ ꯅꯠꯇꯦꯗ ꯗꯗꯥ꯫ ꯊꯃꯣꯏ ꯁꯦꯡꯒꯦꯕꯨ ꯈꯜꯂꯕꯗꯤ ꯀꯩꯁꯨ ꯍꯥꯏꯅꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯁꯦꯡꯕꯅꯤ꯫ ꯃꯤꯅ ꯁꯦꯡꯅꯔꯣꯏ ꯂꯣꯠꯂꯒꯦꯕꯨ ꯈꯜꯂꯕꯗꯤ ꯑꯗꯨꯝ ꯂꯣꯠꯁꯤꯟꯅꯕꯅꯤ꯫ ꯑꯩꯗꯤ ꯁꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛꯇꯤ ꯊꯣꯏꯗꯣꯛꯅ ꯈꯟꯗ꯭ꯔꯦ꯫ ꯂꯩꯔꯦꯜꯒꯤ ꯀꯣꯆꯤ ꯀꯣꯠꯄ ꯃꯥꯟꯕ ꯋꯥꯉꯥꯡꯗꯨ ꯆꯨꯝꯂꯦꯟꯗꯗꯤ ꯁꯦꯡꯅ ꯃꯀꯣꯛ ꯉꯥꯎꯔꯦ꯫ ꯂꯩꯔꯦꯜꯁꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯜꯂꯛꯏ꯫ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯤ ꯍꯥꯏꯗꯕꯅꯤꯅ ꯃꯥꯁꯨ꯫ ꯇꯣꯟ, ꯅꯪ ꯀꯩꯗꯧꯔꯦ? ꯍꯟꯗꯛ ꯃꯔꯛꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ, ꯋꯥꯉꯥꯡ ꯁꯉꯥꯡ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯔꯤ꯫ ꯗꯗꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯅꯤꯗ꯫ ꯋꯥꯈꯜꯗ ꯐꯔꯗꯤ ꯄꯪꯐꯗ ꯐꯩꯗꯨꯅꯤ꯫ ꯑꯗꯣ ꯑꯩ ꯊꯝꯃꯒꯦ, ꯏꯃꯥꯒꯤ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯂꯨꯈꯤꯒꯦ, ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯔꯁꯤ꯫ ꯊꯝꯃꯣ ꯊꯝꯃꯣ꯫ ꯂꯩꯔꯦꯜ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯆꯨꯝꯂꯦꯟ ꯋꯥꯈꯜ ꯖꯥꯠ ꯈꯜꯂꯛꯏ꯫ ꯂꯩꯔꯦꯜꯁꯤ ꯀꯩꯅꯣꯝꯗꯤ ꯇꯧꯔꯦ ꯍꯥꯏꯕ ꯃꯥꯁꯨ ꯈꯪꯂꯤ꯫ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯤꯉꯩꯗ ꯃꯃꯥꯅ, ꯏꯕꯨꯡꯉꯣ, ꯆꯥꯛ ꯊꯤꯔꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯍꯣꯏ ꯏꯃꯥ, ꯂꯥꯛꯑꯒꯦ꯫ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯆꯥꯛ ꯆꯥꯅꯕ ꯗꯥꯏꯅꯤꯡꯒꯤ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯛꯂꯒ ꯐꯝꯃꯤ꯫ ꯃꯄꯥꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯏꯕꯨꯡꯉꯣ, ꯏꯄꯥ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯀꯩ ꯋꯥꯅꯣ ꯕꯕꯥ? ꯍꯥꯏꯌꯨ꯫ ꯏꯆꯥꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯃꯇꯥꯡꯗꯅꯤ ꯏꯄꯥꯅ ꯍꯥꯏꯒꯦ ꯈꯜꯂꯤꯕ ꯋꯥꯁꯦ꯫ ꯆꯨꯝꯂꯦꯟ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯃꯄꯥꯗꯨ ꯃꯈꯥ ꯑꯗꯨꯝ ꯇꯥꯔꯛꯏ꯫ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯤ꯫ ꯏꯆꯥꯒꯤ ꯏꯃꯧ ꯄꯥꯝꯃꯤ, ꯏꯁꯨ ꯀꯥꯏꯗꯨ ꯎꯅꯤꯡꯉꯤ꯫ ꯏꯄꯥꯅ ꯅꯪꯒꯤ ꯕꯕꯥ ꯁꯅꯥꯍꯜꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯁꯨꯁꯃꯤꯕꯨ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯏꯆꯥꯅ ꯀꯔꯤ ꯈꯜꯂꯤꯕ? ꯏꯕꯦꯝꯃꯗꯨꯒꯤ ꯃꯄꯥꯒ ꯏꯄꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯩꯈ꯭ꯔꯦ꯫ ꯅꯃꯥꯅꯁꯨ ꯍꯥꯏꯔꯝꯃꯅꯤ꯫ ꯉꯁꯤꯃꯛꯇꯁꯨ ꯏꯄꯥꯒ ꯎꯅꯔꯨꯏ꯫ ꯃꯊꯪꯒꯤ ꯆꯍꯤ ꯍꯧꯔꯛꯄꯗ ꯃꯇꯝ ꯊꯨꯅ ꯂꯦꯞꯄ, ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯍꯥꯏꯗꯅ ꯋꯥꯗꯣ ꯍꯧꯗꯣꯛꯅꯔꯛꯏ꯫ ꯆꯨꯝꯂꯦꯟ ꯇꯞꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ꯫ ꯕꯕꯥ, ꯑꯗꯣ ꯕꯕꯥꯅ ꯈꯔ ꯍꯥꯏꯗꯣꯛꯄꯤꯈꯣ, ꯃꯗꯣ ꯅꯁꯥꯅ ꯌꯥꯕ ꯉꯝꯖꯔꯣꯏ꯫ ꯁꯨꯁꯃꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅꯤ꯫ ꯃꯉꯣꯟꯗ ꯑꯩꯅ ꯏꯃꯥꯟꯅꯕꯤ, ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗꯒꯤ ꯑꯇꯣꯞꯄ ꯃꯤꯠꯌꯦꯡꯅ ꯑꯩ ꯌꯦꯡꯕꯗꯤ ꯉꯝꯂꯣꯏ꯫ ꯑꯩꯗꯤ ꯅꯍꯥꯟꯅ ꯏꯃꯥꯗ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ, ꯅꯁꯥꯒꯤꯁꯨ ꯅꯤꯡꯖꯕ ꯂꯩ꯫ ꯃꯃꯥꯗ ꯐꯠ ꯌꯦꯡꯂꯛꯏ꯫ ꯆꯨꯝꯂꯦꯟꯅ ꯈꯨꯝꯂꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯃꯄꯥꯗꯨ ꯇꯞꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯔꯛꯏ꯫ ꯄꯥꯈꯪ ꯂꯩꯁꯥ ꯍꯥꯏꯁꯤꯗꯤ ꯅꯤꯡꯖꯕ,
ꯅꯨꯡꯁꯤꯅꯕ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ ꯃꯍꯧꯁꯥꯅꯤ. ꯑꯗꯨꯃꯛꯅ ꯍꯦꯛꯇ ꯂꯧꯅꯅꯤ, ꯂꯨꯍꯣꯡꯅꯤ ꯍꯥꯏꯕꯃꯛꯇꯤ ꯂꯩꯇꯕꯅꯤ. ꯏꯁꯥꯒꯤ ꯈꯪꯅꯖꯕ ꯂꯩ ꯍꯥꯏꯅ ꯍꯥꯟꯅ ꯈꯪꯂꯨꯗꯕꯅ ꯏꯄꯥꯅ ꯍꯥꯟꯅ ꯍꯧꯗꯣꯛꯂꯨꯔꯦ. ꯕꯥ, ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ. ꯃꯄꯥ ꯑꯣꯏꯕ ꯃꯍꯥꯛꯇꯨ ꯑꯁꯤꯡꯕ ꯃꯤ ꯑꯣꯏꯕꯅꯤꯅ ꯃꯁꯥꯗ ꯌꯥꯗꯦ ꯇꯨꯕꯗꯤ ꯀꯛꯇꯦ ꯂꯩꯔꯦꯜꯗ ꯆꯠꯇꯨꯅ ꯍꯥꯟꯅ ꯃꯥꯅ ꯎꯅꯔꯨꯔꯕꯅꯤ나 ꯋꯥ ꯃꯦꯜꯂꯨꯔꯕꯅꯤꯅ ꯆꯤꯡꯅꯗꯅ ꯁꯠ ꯍꯥꯏꯔꯛꯏ. ꯐꯔꯦ ꯐꯔꯦ, ꯏꯁꯥꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯔꯗꯤ ꯏꯁꯥꯅ ꯑꯄꯥꯝꯕ ꯏꯃꯧꯗꯣ ꯄꯨꯔꯛꯑꯣ. ꯑꯗꯨꯕꯨ ꯏꯄꯥꯒꯤ ꯏꯆꯥ ꯅꯥꯇꯣꯝꯇꯅꯤ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯒꯦ ꯈꯟꯕꯅꯤ. ꯌꯥꯔꯔꯣꯏ. ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯅ ꯏꯄꯥꯅ ꯏꯃꯧꯕꯨ ꯑꯃꯨꯛ ꯍꯥꯏꯕ ꯆꯠꯄ ꯍꯥꯏꯗꯨꯗꯤ ꯑꯁꯨꯝ 이몽두가 ꯍꯥꯟꯅ ꯍꯥꯏꯅꯈꯤꯕ ꯂꯩꯕꯅꯤꯅ ꯐꯖꯕ ꯋꯥꯠꯂꯦ. ꯑꯗꯨꯅ ꯅꯪꯅ ꯈꯪꯅ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯑꯣ. ꯃꯄꯥꯗꯨ ꯂꯩꯔꯦꯜꯅ ꯁꯣꯏꯗꯅ ꯃꯆꯥꯅꯨꯄꯥꯕꯨ ꯊꯥꯗꯣꯔꯛꯀꯅꯤ ꯈꯪꯏ. ꯂꯩꯔꯦꯜꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯈꯪꯏ. ꯃꯗꯨꯗꯤ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ. ꯑꯗꯨꯛ ꯐꯕ ꯑꯗꯨꯛ ꯆꯝꯖꯕꯤꯗꯨ ꯉꯥꯏꯍꯥꯛꯀꯤ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯔꯨꯔꯦ ꯃꯄꯥ ꯏꯕꯨꯡꯉꯣꯁꯨ. ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕ ꯑꯁꯤꯡꯕ ꯃꯤ ꯑꯣꯏꯔꯁꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯗꯨꯃꯛ ꯁꯣꯏ ꯄꯪꯉꯤ ꯍꯥꯏꯗꯨꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ. ꯆꯨꯝꯂꯦꯟ ꯍꯔꯥꯎꯅ ꯃꯄꯥꯗ ꯌꯦꯡꯖꯩ. ꯃꯃꯥꯁꯨ ꯃꯄꯥꯅ ꯑꯗꯨꯝꯅ 이라이 ꯂꯥꯏꯅ ꯍꯦꯛ ꯍꯥꯏꯗꯣꯔꯛꯄꯗꯨꯗꯗꯤ ꯈꯔ ꯅꯦ ꯇꯥꯖꯩ. ꯃꯁꯥꯒꯤ ꯃꯑꯣꯡꯗꯨꯒ ꯐꯤꯡꯒꯠꯅꯔꯛꯀꯗ꯭ꯔꯥ ꯃꯤꯄꯥꯏꯔꯨꯕꯅꯤ. ꯑꯗꯨꯕꯨ ꯆꯨꯝꯂꯦꯟꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯁꯤ ꯌꯥꯝꯅ ꯁꯤꯡꯕ ꯑꯍꯜꯅꯤ. ꯍꯣꯏ ꯕꯕꯥ, ꯑꯩ ꯁꯣꯏꯗꯅ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯄꯨꯔꯛꯀꯦ. ꯑꯉꯥꯡꯅꯤ, ꯏꯆꯝ ꯆꯝꯕꯅꯤ. ꯕꯕꯥꯒ ꯏꯃꯥꯒꯅ ꯁꯣꯏꯗꯅ ꯅꯨꯡꯁꯤꯅꯤ. ꯐꯔꯦ ꯐꯔꯦ, ꯆꯥꯛ ꯆꯥꯊꯣꯛꯑꯣ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯔꯥꯎ ꯍꯔꯥꯎ ꯍꯧꯈ꯭ꯔꯦ. ꯆꯨꯝꯂꯦꯟꯗꯤ ꯃꯄꯥꯒꯤ ꯂꯧ ꯈꯪꯖꯗꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯂꯩꯔꯦꯜꯗꯨ ꯃꯅꯝꯕꯦꯝꯃꯒ ꯗꯣꯛꯇꯔꯒꯤ ꯌꯨꯝꯗ ꯔꯤꯖꯜꯇꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ. ꯃꯕꯨꯡꯗꯤ ꯌꯥꯎꯔꯛꯇꯦ. ꯊꯕꯛ ꯆꯠꯈꯤꯕꯅ ꯗꯣꯛꯇꯔꯒꯤ ꯔꯨꯝꯗꯅꯤ. ꯗꯣꯛꯇꯔꯗꯨꯅ ꯔꯤꯖꯜꯇꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ. ꯑꯗꯨꯒ ꯇꯞꯅ ꯂꯩꯔꯦꯜꯗ ꯌꯦꯡꯗꯨꯅ, ꯕꯦꯝꯃ, ꯏꯆꯥꯕꯨ ꯀꯀꯥꯅ ꯅꯍꯥꯟ ꯄꯤꯈꯤꯕ ꯍꯤꯗꯥꯛꯁꯤꯡꯗꯨꯕꯨ ꯆꯥꯡ ꯅꯥꯏꯅ ꯆꯥꯔꯤꯕꯣ? ꯂꯩꯔꯦꯜ ꯇꯞꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ. ꯍꯣꯏ ꯗꯣꯛꯇꯔ, ꯆꯥꯖꯔꯤꯌꯦ. ꯐꯩ ꯐꯩ. ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯗꯤ ꯈꯔ ꯐꯔꯕ? ꯈꯤꯇꯪꯗꯤ ꯐꯔꯦ ꯍꯤꯗꯥꯛꯇꯨ ꯆꯥꯕꯗꯒꯤ. ꯐꯅꯤꯗ ꯐꯅꯤꯗ. ꯉꯁꯤꯗꯤ ꯍꯤꯗꯥꯛ ꯈꯔ ꯑꯃꯨꯛ ꯁꯤꯟꯁꯤꯁꯦ. ꯗꯣꯛꯇꯔꯗꯨ ꯔꯤꯖꯜꯇꯨꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯤ. ꯁꯟꯇꯅꯥꯅ ꯍꯪꯂꯛꯏ. ꯗꯣꯛꯇꯔ, ꯔꯤꯄꯣꯔꯠꯄꯨ